ꯇꯧꯕꯕꯨꯗꯤ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯪ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝꯁꯤ ꯎꯔꯛꯄ ꯃꯇꯝꯗꯗꯤ ꯃꯔꯛꯇꯗꯤ ꯌꯥꯝꯅ ꯋꯥꯈꯜ ꯄꯤꯛꯆꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝ ꯄꯦꯟꯖꯗꯦ ꯑꯗꯨꯃ ꯑꯣꯏꯔꯁꯨ ꯍꯣꯏ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯩꯁꯦ ꯃꯤ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯃꯤ ꯂꯣꯏꯅꯃꯛꯁꯦ ꯑꯩꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯌꯥꯗꯕꯅꯤ나 ꯃꯁꯥ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯩꯕ ꯃꯔꯝꯅ ꯉꯁꯤ ꯑꯩꯈꯣꯏ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯥꯏꯁꯤ ꯍꯥꯏꯔꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯄꯗ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯤꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯦ ꯌꯥꯝꯅ ꯋꯥꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗꯒꯤ ꯏꯝꯐꯥꯜ ꯇꯥꯟꯅ ꯆꯠꯄꯁꯦ ꯍꯥꯏꯕꯒꯨꯝꯅ ꯏꯝꯐꯥꯜꯗ ꯁ꯭ꯇꯦꯁꯟ ꯇꯧꯔꯒ ꯂꯩꯕꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯥꯛ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯌꯥꯝꯕ ꯑꯣꯐꯤꯁꯇ ꯂꯩꯕ ꯈꯪꯗꯦ ꯊꯕꯛ ꯁꯨꯕ ꯈꯪꯗꯦ ꯀꯔꯤ ꯀꯔꯥꯁꯦ ꯑꯌꯥꯝꯕ ꯌꯨꯝꯗ ꯍꯟꯅꯔꯕꯅꯤ ꯌꯨꯝꯗꯒꯤ ꯃꯣꯏꯅ ꯑꯣꯐꯤꯁ ꯇꯥꯟꯅ ꯆꯠꯂꯛꯄ ꯃꯇꯝꯗꯁꯨ ꯃꯁꯤꯒꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯤ ꯒꯥꯔꯤ ꯈꯥꯝꯕꯤꯔꯒ ꯆꯦꯛ ꯇꯧꯕꯤꯕ ꯑꯗꯒꯤ ꯑꯙꯥꯔ ꯆꯦꯛ ꯇꯧꯕꯤꯕ ꯑꯗꯨꯗ ꯈꯛꯇꯗꯁꯨ ꯅꯠꯇꯦ ꯃꯣꯏꯅ ꯃꯈꯣꯏꯕꯨ ꯀꯨꯝꯍꯜꯂꯒ ꯄꯣꯠ ꯆꯩ ꯆꯦꯛ ꯇꯧꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯀꯔꯤ ꯀꯔꯤ ꯌꯥꯎꯕ꯭ꯔꯥ ꯒꯥꯔꯤ ꯃꯅꯨꯡꯗ ꯌꯦꯡꯁꯤꯟꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯑꯩꯈꯣꯏꯁꯨ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯑꯣꯏꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯃꯔꯛꯇꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯏꯃꯔꯖꯦꯟꯁꯤ ꯑꯣꯏꯅ ꯆꯠꯄ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯌꯥꯝ ꯄꯦꯟꯗꯕ ꯌꯥꯝ ꯐꯥꯎꯏ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯗꯨꯗ ꯈꯛꯇꯗꯁꯨ ꯅꯠꯇꯦ ꯑꯅꯥ ꯑꯌꯦꯛ ꯆꯠꯄꯗꯁꯨ ꯏꯝꯐꯥꯜꯗ ꯊꯕꯛ ꯑꯆꯤꯟꯕ ꯑꯃꯗ ꯆꯠꯄ ꯃꯇꯝꯗꯁꯨ ꯑꯁꯨꯝ ꯍꯥꯏꯅ ꯄꯜꯂꯛꯄ ꯃꯇꯝꯗ ꯏꯝꯐꯥꯜꯗꯒꯤ ꯌꯨꯝ ꯇꯥꯟꯅ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯅ ꯑꯃꯗꯤ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯊꯕꯛ ꯑꯦꯛꯖꯣꯁꯇꯦꯠ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯑꯦꯛꯖꯣꯁꯇꯦꯠ ꯇꯧꯔꯒ ꯌꯨꯝꯗ ꯔꯦꯁ ꯇꯧꯒꯦ ꯍꯥꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯁꯨꯝ ꯍꯥꯏꯅ ꯂꯝꯕꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯈꯥꯝꯖꯤꯜꯂꯒ ꯑꯁꯨꯝ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯋꯥꯗꯕꯅꯤꯅ ꯃꯔꯛꯇꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯃꯔꯛꯇ ꯌꯥꯝ ꯂꯩꯌꯦ ꯑꯗꯨꯅ ꯌꯥꯔꯗꯤ ꯑꯩꯗꯤ ꯉꯁꯤ ꯑꯩꯒꯤ ꯑꯄꯤꯌꯔꯗꯤ ꯉꯁꯤ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯑꯁꯤꯗ ꯂꯩꯔꯤꯕ ꯏꯃꯥ ꯏꯄꯦꯟ ꯏꯆꯤꯟ ꯏꯅꯥꯎ ꯂꯣꯏꯅꯃꯛꯁꯤꯁꯨ ꯉꯁꯤꯅ ꯐꯝꯕꯁꯤꯅ ꯍꯌꯦꯡꯁꯨ ꯍꯪꯆꯤꯠꯁꯨ ꯃꯁꯦꯟꯁꯨ ꯐꯝꯃꯒ ꯂꯩꯕ ꯇꯥꯔꯗꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯁ꯭ꯄꯤꯀꯔꯅ ꯍꯥꯏꯕꯒꯨꯝ ꯑꯄꯤꯌꯔ ꯇꯧꯕꯁꯦ ꯃꯣꯏꯅ ꯈꯪꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯔꯣꯇꯦꯁꯟ ꯇꯧꯔꯒ ꯃꯤꯁꯤ ꯐꯝꯕ ꯃꯔꯝ ꯑꯣꯏꯅ ꯉꯁꯤꯅ ꯃꯤꯅ ꯍꯥꯏꯔꯛꯄꯁꯦ ꯍꯌꯦꯡꯅ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯃꯤꯅ ꯂꯥꯛꯑꯒ ꯂꯦꯞꯄꯦ ꯍꯪꯆꯤꯠꯅ ꯑꯇꯣꯞꯄ ꯂꯥꯛꯑ ꯂꯦꯞꯄꯅꯤꯅ ꯈꯪꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯝꯒꯅꯤ ꯃꯣꯏ ꯃꯔꯛꯇꯁꯨ ꯂꯤꯗꯔꯒꯤ ꯉꯁꯥꯏ ꯍꯥꯏꯕꯒꯨꯝꯅ ꯂꯤꯗꯔꯒꯤ ꯋꯥ ꯈꯪꯗꯔꯒ ꯊꯣꯛꯂꯛꯄ ꯃꯤꯁꯨ ꯀꯌꯥꯃꯔꯨꯝ ꯂꯩꯔꯣꯏ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯃꯁꯤ ꯂꯣꯏꯅꯃꯛꯁꯦ ꯉꯁꯤꯗꯤ ꯏꯃꯥ ꯏꯕꯦꯜ ꯈꯣꯏꯁꯨ ꯚꯥꯞ ꯇꯥꯕꯤꯔꯒ ꯑꯩꯈꯣꯏꯅ ꯋꯥꯔꯛꯄꯁꯦ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯔꯛꯇꯕꯁꯦ ꯅꯣꯏꯅꯁꯨ ꯈꯟꯕꯤꯔꯒ ꯌꯥꯔꯗꯤ ꯑꯩꯈꯣꯏꯗꯤ ꯏꯆꯤꯟ ꯏꯅꯥꯎꯅꯦ ꯄꯨꯂꯞ ꯍꯤꯡꯃꯤꯟꯅꯁꯦ ꯄꯨꯂꯞ ꯂꯩꯃꯤꯟꯅꯁꯦ ꯆꯥꯃꯤꯟꯅꯁꯦ ꯊꯛꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤꯅ ꯅꯣꯏꯅꯁꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯁꯤꯒꯨꯝꯕ ꯂꯝꯕꯤ ꯊꯣꯡꯗ ꯑꯁꯨꯝ ꯍꯥꯏꯅ ꯑꯩꯈꯣꯏꯕꯨ ꯗꯤꯇꯦꯟ ꯇꯧꯕꯤꯔꯒ ꯈꯥꯝꯖꯤꯜꯂꯒ ꯆꯦꯛ ꯇꯧꯕꯤꯔꯒ ꯑꯙꯥꯔ ꯌꯦꯡꯕꯤꯔꯒ ꯇꯧꯕꯤꯕꯁꯦ ꯑꯩꯗꯤ ꯌꯥꯔꯗꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯇꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯕꯁꯤ ꯑꯩꯁꯨ ꯅꯥꯒꯥ ꯋꯤꯃꯦꯟ ꯌꯨꯅꯤꯌꯟ ꯆꯥꯟꯗꯦꯜꯒꯤ ꯑꯣꯟ ꯕꯤꯍꯥꯐꯇ ꯑꯄꯤꯜ ꯇꯧꯖꯅꯤꯡꯕꯅꯤ